Nangoina hayoko ho. We have no clue. Aigi mingna Li Ningkhan Simi Sirarong Village Chairman ne. Aigi isagi mingne. Ngasi akoina press conference ta lakchari bise. Akoi matam khara chahi mari kep lei rure kari no haraga. Akoi number 1 da corona sigi Manipur da shoot mapagi damakta akoina adu da kep to rure plus aduda aikoigi GI tag se sigi maming sida hathai chili hairaga Manipur khakta yauramba aikoi Sirarong gi ming yauramdaba adugi aikoi process tu tawraga hudiki aikoigi Sirarong gi hathai chili haibasi fajana yaukre adugi damakta aikoi celebration ji amuk kumsi August ki 29 to 30 2 days si aikoi function tawningai aikoi arrange tawjare aduga aikoi si kumsi na 16 sugadaba adu aikoi cap khara lei khibane adu so aikoi 16 tum palase aikoi kundi adum media yaudrabsu aikoi adum khara khara ke observe tawne ko aduga full fledged oina observe tawdi tarma thoi khakta neba aduna hujikti aikoi se 16 su bisidi full aikoi hawrase yaina aikoi arrange tawjabne maram amana aikoi ki morok se chahi amada nongsing pharabadi aikoi ton kunthra su lawi adu kumsi ki changdi aikoi na nongsi khara kalle adu ton kun manga dagi kun sigi manungda lawdi abigi asa lere aduga aikoi morok se hujik aikoi demand piba ngamdri maramdi foreign dagi su aduga mafam India ki mafam khudimakna moina demand tawrabasi ton dara ton manga ton taruk ton ahum haina tawbasida sidungdadi aikoi piba ngamde adubu aikoina Manipur da iramdam gi Manipur sida mapan thakuk tabida aikoi Manipur sida khaka aikoi phanglingai se aikoi na honnajabasida Manipur dadi aikoi ukhak na sijinai haibase press media sida ina phungtat chaningi